Assalamualaikum. ꯑꯩꯈꯣꯏꯅ ꯉꯁꯤ ꯄ꯭ꯔꯦꯁ ꯅꯣꯠ ꯑꯃ ꯊꯣꯛꯆꯔꯤꯕꯁꯤ ꯃꯔꯨꯑꯣꯏꯅ ꯁꯟꯔꯥꯏꯖ ꯏꯪꯂꯤꯁ ꯁ꯭ꯀꯨꯜꯗ ꯑꯩꯈꯣꯏ ꯏꯃꯥꯔꯖꯦꯟꯁꯤ ꯃꯤꯇꯤꯡ ꯑꯃ ꯑꯁꯥꯝꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯑꯦꯚꯤꯛꯁꯟꯒꯤ ꯗ꯭ꯔꯥꯏꯕ ꯑꯁꯤꯗ ꯒꯣꯂꯥꯘꯥꯠ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ ꯄꯥꯡꯒꯟ ꯈꯨꯟ ꯑꯃ ꯃꯔꯨꯑꯣꯏꯅ ꯎꯔꯤꯌꯝꯘꯥꯠ ꯍꯥꯏꯅ ꯈꯪꯅꯕ ꯃꯗꯨꯗ 78 ꯃꯨꯛ ꯂꯩꯕ ꯐꯦꯃꯤꯂꯤꯁꯤꯡꯒꯤ ꯌꯥꯝꯅ ꯃꯤꯄꯥꯏꯅꯔꯕ ꯍꯧꯖꯤꯛꯁꯤ ꯃꯈꯣꯏꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯑꯦꯈꯥꯏꯔꯅꯤ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯅꯣꯇꯤꯁ ꯊꯨꯡꯖꯜꯂꯛꯑꯕ ꯃꯇꯝꯅꯤ ꯃꯗꯨꯅ ꯏꯃꯥꯔꯖꯦꯟꯁꯤ ꯃꯤꯇꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯐꯝꯃꯤꯟꯅꯔꯒ ꯑꯩꯈꯣꯏꯅ ꯅꯦꯛꯁ ꯗꯦꯗ ꯃꯤꯇꯤꯡ ꯑꯃ ꯈꯔꯅꯤ ꯃꯃꯥꯡꯗꯒꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯔꯒ ꯂꯩꯖꯩ ꯍꯥꯏꯔꯤꯕ ꯃꯤꯐꯝ ꯑꯁꯤꯗ ꯑꯂꯤꯄꯨꯔꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯐꯝꯒꯗꯕꯅꯤ ꯍꯌꯦꯡ ꯑꯁꯤ ꯄꯨꯡ 3ꯗ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯁꯥꯔꯗ ꯂꯩꯔꯤꯕ ꯃꯔꯨꯑꯣꯏꯅ ꯄꯥꯡꯒꯟ ꯚꯤꯂꯦꯖꯁꯤꯡꯗ ꯑꯩꯒꯤ ꯑꯄꯤꯜꯗꯤ ꯅꯍꯥꯔꯣꯟꯁꯤꯡ ꯑꯗꯨꯒ ꯑꯍꯜ ꯂꯃꯟꯁꯤꯡ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔꯁꯤꯡ ꯑꯗꯨꯒ ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜꯁꯤꯡ ꯑꯣꯖꯥꯁꯤꯡ ꯑꯗꯨꯒ ꯃꯩꯔꯥ ꯄꯥꯏꯕꯤꯅꯆꯤꯡꯕ ꯁꯤꯑꯣꯁꯣꯁꯤꯡꯒꯤ ꯂꯤꯗꯔꯁꯤꯡꯅꯆꯤꯡꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯤꯔꯒ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯁꯥ ꯃꯁꯥꯒꯤ ꯁꯖꯦꯁꯟ ꯑꯗꯨ ꯄꯤꯕꯤꯔꯒ ꯍꯥꯏꯔꯤꯕ ꯑꯋꯥꯕ ꯑꯁꯤꯗꯒꯤ ꯀꯔꯝꯍꯥꯏꯅ ꯑꯩꯈꯣꯏꯅ ꯀꯔꯤ ꯃꯇꯦꯡ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯗꯨ ꯈꯟꯅꯁꯤ ꯍꯥꯏꯕꯒꯤ ꯃꯤꯐꯝꯅꯤ ꯍꯥꯏꯔꯤꯕ ꯃꯤꯐꯝ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯃꯇꯝ ꯆꯥꯅ ꯂꯦꯡꯕꯤꯔꯛꯂꯒ ꯃꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯕ ꯁꯖꯦꯁꯟ ꯑꯗꯨ ꯌꯥꯝꯅ ꯗꯔꯀꯥꯔꯅꯤ ꯃꯗꯨ ꯍꯥꯏꯖꯔꯒ ꯑꯩ ꯃꯇꯥꯡ ꯑꯁꯤꯗ ꯃꯌꯥꯝꯕꯨ ꯂꯥꯛꯄꯤꯅꯅꯕ ꯍꯥꯏꯕꯒꯤ ꯗꯔꯈꯥꯁꯠ ꯊꯝꯖꯔꯒ ꯑꯩ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯊꯦꯡꯛ ꯌꯨ